Akismani Imphal Nolini Devi na pau pajari ahanbata maruiba pau Manipur Sarkar ki makhada leba loisang sing thangja suti oiragani Security Force na lalholub ahum gi kadar ahum amishung Imphal airport gi myoi amadagi ganja kilogram ahum lom phagatle amishung France FIFA World Cup ki semi final sangkhre ani suba quarter final match sangasi Spain amishung Belgium thengnaragani Manipur Sarkar ki makhada leba loisang sing thangja suti oiragani masigi matangda Rajya Sarkar ki General Administration Department ki Joint Secretary na ngarang cherol ama thokre ningsing bayai hana thangja numit suti oirambatu sarkar na sahi asigi April 13 da cherol ama thoktuna suti kaktatkibani Security Force na lalholub ahum ki kadar ahum phare Manipur Police Control Room ki paunahai Imphal Jila ki Singsamai Police Station ki manung chanba jingamaka oinam lekai lerak nambul mapandagi KCP Nongden Khomba ki miyoi ama amasung UNLF ki miyoi ama phaki mi pharaga sentan bada chenabani haiba bolero gari ama miyoi ani asidagi phare hairi Kakching Jila ki wabagai lamkhai dagi pripa ki nupi kadar amasu Manipur Police langkarang phare hairi Amaromda Imphal airport dagi ngarang miyoi ama ganja kilogram ahumga konana phare Malim ki atai mafam singda pangthokna bagum rajya sida sungasi World Hearing Day thorum pangthokani National Program for Prevention and Control of Deafness State Health Society National Health Mission Manipur na sinduna World Hearing thorum ngasi Bishnupur Jila ki Nambol Higher Secondary School da pangthokani thorum asida rajya ki Family Welfare Services ki Director Dr. N. Bino Singh Education S ki Additional Director Biseswar Khumuk Jamna Singba sharuk yakani Global Energy Independence Day numit ka mari leinana Mukhyamantri Imram Khemsana miyamda yaifa paujel pirakli Social media da thagalakpa warol amada Mukhyamantri na khai numit asina lakpada fossil fuel sizinaba hantahanduna renewable energy hena sizinanaba amadi tungkoiba energy security oiba tunglamchat ama seminanaba phirep lawminarasi Amarumda Tangkul Katamnok Saglonggi President Ramdei Sal Kaising na luchingba mihut kangbu amaga Mukhyamantri ka ngarang mahaki Secretariat unakre Unaba atuda Tangkul Katamnok Saglonggi Conference pangthoknaba sem saribasing ki matangda Mukhyamantri da paudongki Conference asi mai pangna pangthoknaba amadi rajya sida punbagi saktam hena chesil hanaba nahasingbo hena sakti piba oirasanu haina Mukhyamantri na phungtokli tabiriba pawasi Akisbani Imphal dakini प्रधानमंत्री नरेंद्र मोदी अमसुंग ऑस्ट्रेलिया की प्रधानमंत्री एंथनी एल्बनीज ना मेलबर्न दा इंडिया ऑस्ट्रेलिया सीईओ फोरम की मिफम दा सरुक याखरे लुचिंगबानी ना भारत अमसुंग ऑस्ट्रेलिया की ललोलिति की मकोक थोंगबसिंग कसु उनखी थौरम तुदा वांगांग बदा प्रधानमंत्री नरेंद्र मोदी ना हाय हौजिक मालेम असि तंबा ngamdaba phibam supply chain की अपनबा कया अमसुंग एनर्जी की वाथोक मायोकना तुना चटली mahakna hai asigumba tanja asida Bharat amasung Australia na mahusagi oiba mawong amasung punna thabak tawminaba oina changsin bahaibasi masana tabani amasung tangai fadabani Pradhan Mantri Nahai Inkumja Lisingani Kunithoida Economic Cooperation and Trade Agreement ICTA na hana amukta oikidriba mawong da yangsin na loisin kiba aduna lebak ani ki sel thungi mari amukka hena chesil halle ngasi प्रधानमंत्री नरेंद्र मोदी ना ऑस्ट्रेलिया की प्रधानमंत्री एंथनी एल्बनीज के लोइनाना मेलबर्न क्रिकेट ग्राउंड दे चतुना साना खोनबगी थौरम सिंह येंकनी प्रधानमंत्री नरेंद्र मोदी की ऑस्ट्रेलिया की खोंगचत लोइरब तुंगदा हयंग न्यूजीलैंड की ऑकलैंड दे थुमगनी सही निफु की मतुंगदा न्यूजीलैंड दा भारत की प्रधानमंत्री ना लेबाक असिदे चतप श्री मोदी ना अहानबा ओइगदौडी संविधान के साम कुनमापन चुबा अमेंडमेंट बिल लिसिंगनी कुनमरी अमसुंग यूनियन टेरिटोरीज लॉज अमेंडमेंट बिल लिसिंगनी कुनमरी यंगसिनबा सेमकिबा जॉइंट पार्लियामेंटरी कमिटी जेपीसी की मिहुत कांगबु अमा गोवादा हयंग चटकनी वन नेशन वन इलेक्शन हायरगना हेना खंगनबा लेबाक असिदा मिखल अमुक्ता द पांगथोकनबगी मतंगदा लेबाक सिनबा तुंगदा चथरिबा खननेनबगी शरुक अमा ओइना जेपीसी की मिहुत कांगबु असि गोवादा चटकदबनी उपराष्ट्रपति सीपी राधाकृष्णन शिमला दंगसी वीडियो कॉन्फ्रेंस की खुंथांगदा वंदे मातरम खोंगचत की परमानेंट एग्जीबिशन अमसुंग सरदार पटेल्स विजन इंटीग्रेटेड यूनिफिकेशन एंड फेडरलिज्म हाइबे हिरमदा इंटरनेशनल सेमिनार अमा हौदोकनी शिमला की इंडियन इंस्टीट्यूट ऑफ एडवांस स्टडीज पांगथोकदौरिबा थौरम असिदा उपराष्ट्रपति न मियामदा वीडियो कॉन्फ्रेंसिंग की खुंथांगदा वांगांगनी
India Meteorological Department haidi Manipur yauna Mizoram, Tripura, Tamil Nadu, Puducherry nichingbam mafamsingda ngasi akanba nong chugani. Department asina makata na hai kha nongsuptagi horakpa kumgi nong yaurupaka loinana Uttarakhand, Arunachal Pradesh, Assam, Meghalaya, Sub-Himalayan, West Bengal, Sikkim amasung Uttar Pradesh da ngasi akanba nong chugani. Marak asida Uttarakhand da ngasi akanba nong chugani haina red alert lauthokre. Bharat amasung Russia lebak ani na punna honaminaduna terrorism amasung terrorism gi thawngsing punna thingnaminana ba warip lokre. Terrorism thengnana ba group ki mifam New Delhi da ngarang pangthoki. Mifam aduda lebak ani gi tongan ba agency singki makok thongba mihut sing charuk yakhi. Mifam aduna ngamkhai lana chatharakpa terrorism yauna makal khudingmaki terrorism gi thabak thoram sing lebak ani na punna thengnaminana ba haiba wafam yanakhi. Terrorism ki thabak thauram sing satha hanna ba hotna ba mateng pangsin ba khujukulai pi ba sel thada ba amate mateng pang ba khuding mak pusu thengna ba haiba wafam mifam aduda saruk yakhi ba singna phongdok nakhi. FIFA World Cup ki ahanba quarter final match ki ngasi sanaki ba match da France na Morocco bu panjal ani sinwada maiti ba pikre. Anisuba quarter final match da Spain amasung Belgium ngasi ahing nongyai matung pung 12 makai da sanagani. Ahum suba quarter final match na tha asigi 12 da Norway amasung England ga amadi mari suba quarter final da na Argentina amadi Switzerland sanagani. Team sing asidagi karaklaba team sing na semi final tha asigi 15 amadi 13 da sanagani. Final tha asigi 10 da sanagani. Ngasi pongpa pauche singi maruiba pau singi dama hauze Ngangbam Amukhomba leide. Amukhomba Tagatsiri Nolini NRC update Tonaba Center Takshin Kraba Pawama Sanga Express Manipuri da Ahan Headline Tori Pugna Pamda India gi Mayukta Myanmar gi lam season Naroi Haiba Pawama Ahan Headline Tori Security gi operational strategy nauna hongdokna ba khanare haina Home Minister Govindas na phongtoki wafam amasu pauchi sida aniso headline pidna phongli People's Chronicle da Territory lana season of Tingnaba Barat Amasung Myanmar Anina Warrior Block Crehaba Pawama, Marui Pow in Fongli. Huelan Pawda, Home Minister, Govindas Contoxum Amasung Commissioner, Governor Guna Crehaba Pawama, Anisho Headline to the Fongli. Tangja Domisuti Oiragani, employees Singi Siswaka strike Makasa Tagi Gadori have Pawamasu, Pawsi Sida, Marui Pow in Fongli. Centergi Lucing Basina Manipur Macheta Handanaba, Subsaba, Wakalo Lejay. Separate administration lakpagi wafam leiti haina Rajya Sabha gi MP adhikari bayum Sardana phongtoki wafam naharugi thodangda ahanba headline tori Manipur gi census tawdringai NRC hana tawnaba CSO 13 gi mihut center gi madi leinaba singda taksilamle haiba paw amasu pawsi asida anisoba headline tori pawasi Shanghai Express English edition dasu anisoba headline tawduna phongli Sanali bakta August 13 fawi mamangda Napsagi Tha Hungi Seng Yantona Bakangan Kre have a pow. Aba Maru Pow in the Fongli Manipur Melda Ukrulda Sakang Dab Singna Ambush Togduna Assam Rifleski Personal Ani Hat Kibagi Togdok Upa Mukhyamantri Losi Dikona Yaning the Fongtokre Haiba Pow Maru Pow in the Fongli Hills Honbin Express da Sanapati da Miyamna Operation Bluebird Nixing Thorum Pangtokre Miyamna Asumba Wail Pina Dabi Tauri Haina Ahan Beheline Tauri Ganfu Melda Ukrulgi Ambush Amadi Nagami Sam Taru Hat Kiba Todoki Matungda Manipur counter insurgency operation ki thabak kankhale haiba paw marui paw na phongli Tamil Times ta Myanmar ki ngamkhai militants na season haloi haina Myanmar na thajo pikre haiba paw ama marui paw na phongli Nolini Tagatsari Amukhomba Arubida Maruiba paw amukhanna Manipur Sarkar ki makhada leba loisang sing thangja suti oiragani Security Force na lalhulup ahum gi kader ahum amasung Imphal Airport gi myoi amadagi ganja kilogram ahum lom phagatle amasung France FIFA World Cup ki semi final sangkre anisba quarter final match ngasi Spain amasung Belgium thengnaragani pauloi jari